IMPHAL West KAKCHING BISHNUPUR AMADI THOUBAL District TAGI TONGANBA LONA THINGKHRABA LALHOULLUP SINGGI Cadre TARAMATHOI LOINANA NIA की केस Amaga Mari Leinana Meeoi ama Phare Hairi Security Force SINGNA Lona THINGKHRABA Z5 Organization की Cadre ama Wahengbam Lekai Larenbi Maningdagi Phare Hairi Hairiba Meeoi adu Salam Kifsan Luwangjai Kuntarukni Hari Mark Extortion Activities Singda Chenabani Hari Lona THINGKHRABA LALHOULLUP Kangleipak Communist Party Apunbagi Cadre Salam Maning Lekai Dagi Phare Hairi Meeoi adu Abuzam Mano Singh Jai Kunmathoini Meeoi adudagi 5.56 mm caliber ammunition live rounds nimfut taruk fagat pangam kre hari nakalamadasu Lona THINGKHRABA LALHOULLUP People's Liberation Army ki Cadre ama extortion activities sing chathabaga mari ledena Phare Hairi Hairiba Meeoi adu mayang langzing classified dagi sagol sem thoi alias Samson Jai nimfu mari ni hari Lona THINGKHRABA LALHOULLUP Prepak Pro gi Cadre amasu wangu chiral sabam dagi Phare Hairi Manipur Police na NIA की केस Amaga Mari Leinana Wangbal Maning Lekai Sanatomba Singh Koba Meeoi amasu fagat pangam kre Hari Lona THINGKHRABA LALHOULLUP Kangleipak Communist Party MC Progressive की Cadre Mari IMPHAL West BISHNUPUR amadi KAKCHING District tagi Phare Hairi Security Force SINGNA Farba Cadre Mari adudi Hidangmayum Hari Sankar Sarma Jai Kuntra Nithoi Hidangmayum Nauba Sarma Jai Kuntra Taruk Oinamzit Singh alias Sanamani Sahi Nimfunithoi amadi Laishram Inau Singh Jai Nimfunithoi ni Loinana Kangleipak Communist Party PWZ gi Cadre ani amasu Phare Hairi Makoi ani adudi Ningthauzam Kiran Meitei Jai Kunmapan amadi Sorokhaibam Inau Ja Singh Jai Nimfumangani Meeoi ani adudagi ammunition Marifunithoi radio set ani BP vest camouflage helmet AK rifle empty gas amadi incest rifle ammunition fagat pangam kre Hari